Nupasina mabu nungsibagi mata ulak khuding hena yingzaningbana saksinari. Adudi aina sawbasi yengnaba atombi ama thiraki ka harek tomali. Aina jealous ka karga proprok chaaga sikhinaba. Ngasai do agi phone do. Haiba loibaga nangde. Yare khangjare koithokpiranu thembiranu ba natar khangjari. Mine ngangise tadabi tawri tomagidi. Kai taw haino. Nangna dumaina sawdo ai nuaiteba. Se misunderstanding machadagi nangnai warubudo ai pamdimi. Amung makhatari ngasai warido. Aigi phone do meeting room da hundu omeba. Ade aina front desk da staff da thanamona hairagane suruna paraga lerambani. Ai khangabane ba nang sawrni se. Ai ju surugi mong matok loina khangi. Aduna suruna phone parambado kyam sawninge. Nangdi khangoiba. Nangna suruna phone parakpagi sawba. Aduga aina nangna lana khankrani haibagi kibani. Ngasai magi wahaido I karakpa. Chumna icham chamna hairagabo aina kamaina sawdino. Ma kain. Magi nupasi mangaine aigi nupasida. George handakti tik nunglei. Tamna sunupana nonglakpaduda sawbu mohokre. Phat inthomaga phamunglomda changsilaga kankal thuna thadei. George changsili kankal yepe yoksili. Tamna na suktukliba isuk-sukpa safamdo thawai tana huran yenglibani. Nupi sidina kalamada chepaga tumpre. Sauraga tumkibaduna themna honari. Kangthola mun ngakatuna matomda wangang hore. Hum khra helaba. Adagi mari manga taruk tarit nipan adagi tamna na jeri tumba yadri tumin tumbaga se kai kaigi George nga tharambadagi jar jatharaga tamna da chepsilei mi macha thoibi lakpagi numit masing parini na thauleibro ijagi masu uningbagi sung ngangjaba khoidi tumin tumo aini I karaktane hagolaga chakhini haikre nupa noigi tase karai debo training tamu bano khangdi nungbu nungshiradi nungshiba juma pantokna uthokibani trading chalubana tie nungshiba phongna uchabane khoidi surudo natradi manipur sida matik chabi nupi amta leitraba khangdi chabi migi nupa pambido maguma mayam thola abadaine hengo pamjaba nupa kharaga hekleiraba manipur se nupi londaba nupa amta hekleiroi adu mana irang horasu aina yadrisidi sida sum nangna pusawdo sawidubo maram chade hawani khangjare aina bu tawradi maram chabas amta tholoi hoise nang loin chume tum those aida tumi leijargi leima mama machado machanupi gi kaduda wari tawrami nongthangna phamungda hipi leimana phamung machi amada phami Denmark tubu kari hairage number sinkri ima magi paulo pamumta khangre mamana bama khangnaduna hanguni sleiti yam thuna change tawkri thabak jinbagi oirambasu yaida natraga mayumda chatkero direct hekta wakhal yaudaba tungda kari oigani khangdaba leimage wakhalni nongthangna cheibo kaiboy kainu ima aina dumai chaluraga aigi phajapam se karai teno aina leisabini haibasu nati mayamna ingondo ina taini phamoyni isam set ke harakani ai pau thuna phauna na basilo sel kitang dorsu phangona ba mana lapthokibado aikhoi kem khangde adumune sel khardi phangona ba tawsi isabu kari da watana nupa watoino lakini isagi samatik jaba ama ima kaino iman haidubo aina Denmark loina khibase magi sel khaktagi nati magi loina bi mo oiba ngamlani khana loina khibani ai magi luxury punsido pami adubu anago phi makal se jaba sana lupa tekhana yan ba khaknatana magi nupini haina magi marum tupna hingi khanabu maga naksina khibani adubu hujikti ai sel khaktama pamdre angaubi sel na pumna makni ne na khar oingai kiyu ngoktho sel talo masini nungaiba punsi haibase yaningdi mamage waise hojikta da thamoida China phawri adubu kaishu hairamde hairabusu manapangwa mida hanjin chirol tawbagum wa manglaga tokladabani wakhal yaudabi machagi apapata khangdabi mamani ngaki arangarakta tawbi ipkhre tumina nakalamada onthoktuna adubu mamadudi machagi masak thamoi manung udabana machani thamoi kairi khangkhidri magi aningbado phongdori khangde pau phongnana basiluko hek thengna bagane matungina ko yadredana sel khar thokhek lahu ima su to mukhige asi hairamduna thoki adubu machanupi dudi penjada mapido tap tari makol thoktabi phajinduna kapi
Wakhalna yaichen mamagidamakta tawbikhiba mayam ama magidamak aranba khongthang kaya thangkibado lamsilakli. Nungsirei pamurei nangna leiringai magi magun kyam chili khangkhidaba ngasida khangi kayam numba mahakse. Matamgi khongchati kana amana ngahakta ngaikho thabak loidri haiduna khamba yaba nate. Tha khra hujinki yaichen basu naba pharaduna mayumda leiri. Adubu tamnana mabungsi mayumda lei haiba khanglamde. Imung manungnasu khangalamde. Ningol gi luhungba numitni pham thaba chatkiba kangbusu halaktri. Nupi mayumdana kundo kana lenglibani. Nakan waida tamnasu phamduna kundo lengbadu yingli. Asoi soida takwa masu yauribani. Ningol na sungnong nokta sading amada sumlaibaduda tamnana. Ningol kharasuno ukaidaurage. Erona naya higat kanu kainaga hairakpraba. As khoina masidiba hairakti kisu. Ajarana phagi tauri. Anira khongba yaba natine. Fajana lengtho kundo gaido. Nigi kundo lengbada reels kanam khainaribani. Camera phajaba yauringai sidane isa somta namthokero. As ima naya nupado lemba yam pamjabani. Adunane magi mai ngaktabi hadiye. Akhoi tei naudi lemchik lembada maming chathandoini. Tamna saphagi de yauri. Noi wata sidi nauna amu honinge da taurise. George na maningdagi laknari. Figure duga fajarani. Macha sanala matung doina hongasi. Tamnana tawba phagi dadi kaya nokning nudabani. George ki wahidida pulap noklei. Acharasu macha nupada yenglaga. Masi masune hekta yauri. Thainadi nisakra zarsu lemboy ningbani. Haujiknane adugi gundo kadai jakrage khangdre. Lembai gundo nisha thadokpada loina jakre ima adunani. Cameraman dusunoi Ningol ki pose makhal sutai. Surusu yorokle mayam phamni adomda changsila ami. Tamnadi suru ubada ping laukre. George oina unsilaga suruse lakhali kaigino highway type da phaijai mineng ama yingsili. George su tanjaduda matu kirami. Matuna lana laukhini sitani matha sariba. Mana invite tawde haibagi ingit pirami. Suruna kundo lengba loiramdai doina tare ne tawrise. Aidi kundo lengba yawge tawraga. Acharana haima laedana lao imaga changsi. Nafinaroga do hungdo lao. Acharan hawgolaga punsinki. Tamnadi suru lakpadagi sukpa hukrabani. Ningol na kundo nama lengba loikre. Cameraman dudi kharaga irang tawba nupa pakhang macha goire. Tamnagi fazaba ingjaba matawdada koitan tanaduna namlami. Madumakna hekta aranba wakhal khanbadi nati. Ngahaki fazabaduda sum namjaningbaduni. Mikina idai magisu photo makapigi. Tanjadu George leramde imung changki. Tamnana nokfe tawraga. Ibunga hore luhungba lakpadoina kapo. Huzikti amta ki haudre. Kersu idai madi fazaida. Masaga chawkhatpaga bubub lauradana haisu haibani phajai mithali. Miki suwari sajana badom koidan tanadana lerami. Tamnasu Miki ki irangdo adum khangami. Aduna kuina leithadre. Thabak chinba saraga hagotuna imungda changki. Lungchilwaini kaina keba loikre kaina ke makeup artist na tamnasu yauna kebirami. Tamnada nati ngasidi imungi miyoi khudimak nana kebirami. Tamna kanna keringai George to kharafingna kaina ke famda changlami. Thong kansindabida thongjila lepaga hafe chepthaduna magi nupibu kaure. Tabro. Tamna sukra non khalaga George to yengkhale. Kai haige. Kebalo dribo. Ai pumya phezom dudi. Almina de yahobani ngak ngabiramo. Ai loire lagi. Khara thuro. Hoiba thuge. George thokre tamna su kebalo sinkre. Chimbalung asidi ngaksangangba machuina sangbirami. Kebalo rakpai masakto mingselama paikhalaga masa matomta nongminong yengjai. Makeup artist na yarbo pamjarbo makeup to pame yam phajai. Natai nana oinaruro cho kada mu. Ningol na dadagi machingduga luhungbaga yahon thakai kada somai lonjalaga thamjarani. Tamna sunoglai hagotuna kada boiler na tabli imon khelak bagum lai. Kahek changakpaga upudo muhangdoi George ki chenabasingdo amuk puthoklaga phamungda hanger dune kaine pulapna thamle. Magi samok loishinaba tawri. Thambalaina machuda mapanda green machuna lolami.
wangkai phi angobada border green na chatpa amaga blouse su green machu helami se chanana ba panik to chingkatuna selaga lang sudali amana mo taraktana ba kisali mathanta sutam na haije si hoide khara pharise panik pu senagadra isa bu senagadra sire waiba George yang lapna chang e mathau yamna chinbagum kare gido dada ko ngawi ba tamna dum tobiu ba tamna ingna tawba ya mangak sida masa matomta phiring bidek eng chungi kai haino khangdi George tamna na masa nungai te hadi dram onsilai nana keri dira muksingi magi nupi se mana nungsiru bagira ayeng ba khudingda phajaba ko bagun chisu amamam hakali bani aibu yam phinga bane hingi Wichin chila kanu aigi mangda ai ko kem nungai teba thabang mayam leirasune ai tamna dum tawsage adumai phingdordi thabak amta yawbiranu nangnadi ai phingi hariba nangi khomon sida ainadi nangse tapmalena koithang thangningi banine hongjinda kokok thilei animak tu yengthori suruna sir ai chandal kawrme amta waizage George na khongge tawbaga tamna na fat George ki khodang do pairaga magi tungda chingsinuna thami kaina ke famda lehurabani aisu dudagi thilaini hoi yenguragi chanban wa phamsibu aigi kasina tradi leitri jala khangdi ai bi nupa phangdabisi George nokning mana di loirabani adugu tamnagi mamangna no uradi saukrani khangmana noknudri nupi sigi khanman magi mongsi uning mana suru tanaru sira po khalakli bani tamna somo fitting thoga inkre George na magi wallet tagi chenjoy khralak thoga tamna da pirei se khara hapsalo se sel nung thaninga so hori nangna ai koithi thiraktana ba ai mandok mayai da changba bu nungai ti dadana dum thabiro hoine adu bu khar de pasilu se tamanga manate dana baba lakpado kai de lekhrage mangol le hobani George na baba gi su chenjoy khar piruge aina kai rakpani sim ta pirukhige thokpa yaroi sel do ai piruge bor lak ti phone thokpa yaroi ko phiro loisilamo aduga horen hek hingsa biduga naksina na uraba nungai ni rupa nangaina sarhekta George ki sel da lorga thoki amadu sunongwi dress loshili achar mok prabab chang e ibungo ima wam ta sinage kai wanui ma kai thel phok tu chelu cho pochai khara wala mene bola kan chatki achara do kharang e adubu thabak yam jabaga saroklami kari no ni sibo hangam maru lerakpado thi khangdre bor lakpade sizina dawni ne kaino ni wa ma tangang na baya daba masa sibo ma bor lakjbu sidai thokpa ya deba tamna thiu ga dorge leramni leiraga purakhraba natro du kamaina mangdoino machi imde leramni adu natraga kanano ma tharo na chelsea gi damakta dukan baw thokpase siradro nangbo George oina chumma sajle thodokse thoibani akhoi ai ma yum manungi ku chen chen na balai tradi kamdo dorige babem tamande mana khanna ma ihoi hoi kai maida ai gi changang no do saruk ne amang ba kola gane na to noi ne thamuge George matanda solawai nabi mathoi nuai nda bya de aduna ni ai di mana hai ba loi illani ba noina paininga paijaro tamna na mapa gi pomyat gi pocket da senjoy khra George na pirak padu sat hapchili baba dada na baba gi pirak pani ai baba gi su yauri ni nangbo naya nupada handok chau handok kesu engon dadi handok piranu ko adu natradi engon da isang mai tharakani hoida baba hapchilage sida sum phamge hairo kai char age chana basima ura natraga imung da phamge ro mapanda ahlaman pulisiga phaminarge sabagiri am chareda adu baba di ahing le rugi ko hoi ima matom ta nungaite luhong thin baga yauranu da driver aini sinarabani luhong loiraga maine thinjarani nangsu thinba yaudoribrane yaudini lapasu natabani na ngahak yaurage mangol machida mapa macha do leptuna wari sanaramani acharana isau saukai imungdagi tholakpaduda animak acharada yengi mamau nupina ima kaidaurage achara ani dugi manakta changsilaga lepai asaubudu mamauda yam pena tamai imana saubadi karigi oirunige ngangna bayadaba nangi nupado aduga wangangna rakpaini kaidaurage ma kai hainaino ho hangam maru khara leirso haiba ina bola ga ongnaba kabok afabaga thamkibado thi khangdrena
Bor laktri thokpa yadi mai ning samana oina kulhalani. Tamnadi nokning ro male noklei Joy sunokpode yoksilei. Imungi miyam sajaning suru su chansilei. Kaidongnargi ma. Tamna su tan chare khanduna pakhon silei. Su kainom ta haisage ba. Kai leragi adum hayo kaidoragi. Bor suyawr ani hayi. Bor ongnaba kaboka phabaga hanga maruga kita leibirugera. Aina chatawsu. Hoi yani ai leiruge. As nang leirambase yam phare. Ima suruda leilurse. Dadangangna dosaro. Lao bor yoksilakpana hanba tare. Ajana suru puduna gate lomda thokminaki. Tamna mapada mu onsilaga ba ngak phamamo ate da awara pangte yumkige. Hoi ado nangbu thabaka yarunu ko. Hoi kada muka khale jor solution maloraga sofa da phamlami. Tamna sunok wingo phajinna jangsilaga phamai. Sulule hudre thoki se yani. Kai jakraba. Mangak samda parika laktan inkre luhong baya boyaroi irang amai tawtawena. Phajana nangsu khaire nengonda. Phone amu pocket gi lakthoga kande photo amda kaminasi khoinichu. Asi haina tamna bu manakta chingsilaga photo kapminei. Kape hek loibaga status da sadek ta langsinki. Me with ichagi mama. Gifson di maini. Reply lai nachagi manesi gasu amta selfie toksidana. Ningol gi reply ni. Hey, polo shit palo ri tumile phone painu liam dine. Me jai jagera. Tamna na mo kana gano irang kanai duna. Kana goini ge nachal nupi mo na sengaw lapi gani dana. Is mo na sengaw lapi kaina. Asiyam na injury bi jalsida. Khoi ero na ka ingmane ma na ka ingmane imungdo ID ice ko on kidaw male. Dairon ko rumbadagi eron yokrene. Sini nupi di chahi leite hainisi. Borla amdagi isai sakbina isai sakba hawalagai. Marang amuk tawnari. Ningol oibi magi sangai do punga isai gana pumnin nilare. Tamna sa khara phing hawgolaga. Haima bol e imaga suruga dubu amta yengukige. Arang phomna wa thokpa tare. George na fada mu chingtharaga phamali. Ayemge tumina dum phamu. Ayam singnu hinu tareng. George na hina thokre tamna su tumin noktuna phamori. Suningai tawningai de leitamnina phone puthoktoba met panatana kariti tawruni. WhatsApp changduna status singi rasi leina yaton uhandano i. Reply ma sarhali. Ichagi mapasang asiri yamagunlay. George ki reply ma salaksilay. Tamna su nongmi pari. Yam kahawrakanu ko tabag yam chili. Nanakta thukik changakani ko. Changa una nangonda kanana changakanu hage. Ningol na dada. George to kangpre kangna. Ha? Ina makor o kainom ta hage ba. George machal ki manakta leirambani. Machal na manam makor o haiduda. Hoi korke. Bor yawrakle dol gi makhona pumnin nili. Ningol di mihun chongkhat ba horaklami. Mapungning su khangnung nungsirei. Tamna su ningol gi manakta chang'e. Ningol kai watlage yara dro nangbo. ORS leisira. Hurim chok tharaktanaba ama thaksinaba. Yarni inama sum inama aigi nakta layo. Ai sasam pakhale. Adugi dadada kahonbani. Kasi tawrida pakhatlunu. Aina hongba kanadi noi dada sawningmanbane. Luhongbay mihul chongba pakhat kaidudi phawkhidre. Aina noi dada sawba khusawsidi leitre. Aidi pukning sum nungsirei. Noi mayam sa thadomaga ai chatpa ngamdaw mandre. Pharakani. Hayeng khara leiragane aikhoidigi nupa mayamna henkidoini. Nga ke matungni cameraman changaktuna mo kainado video namlami. Kaina namba loiraga tamnasu puknamamda namsili. Matawda makeup artist na laknare. Henmaliko aikhoisu khara yaholo. Mikinoga is sum pulap nammani ka dorge ama khakta nambusu natana. Mikina tana dana cameraman do tamnada thangjalido George fachangakpaga mapachana khidune ure. Tarasanu matagum haraklami. Atamnana haibadi mandana. Camera chaiba soirarishe.